Zomi sing Imphal da lakhanbasi Chief Minister gi apambani haina losi dikhona phongdokhrei. Zomi sing Imphal da lakpasi Chief Minister Y Khemsan gi apambani amasung masi athubada thabak oina uba phanglagani haibagi thajaba lai haina Deputy Chief Minister losi dikhona phongdokhrei. Sursanpur gi ABC Gospel Centenary da pangthokiba humdra ni suba Zomi namne 2026 ki thauramda chief guest oina saruk yakiba Deputy Chief Minister Y Khemsan na pirakpa paujal miyam da pathoktuna tahanke mahana hai ki Zomi sing ki fajaraba tradition amasung culture asi thagale loina furup asigi ingtapa pamjaba amasung lamdam asida ingtapa hanjal haningbagi apamba phongthokiba adugi damak thagale mahana hai matam amada kuki naga sing ki irang yamna kanna thokpa matamda modbungdagi thadau miyamna maugi puduna maida laktuna church Koeda Sarukya Kibaga Lodana Punna Laison Thorum Pang Tokmina Kiba Gamina Kiba Mapugi Minkai Sak Sonmina Kiba Amagamaga Ngakna Kiba Du Ngasisu Kaudre Thadau Sing say in top of Pam Jabakangpune Amasung Maudagi Imphal Pow the Setliba passenger sing Ngak Sengani Hana Thadau Singna Lautopaga Lodana Gari Yarakta with the Thadau Singna Mateng Pang Kiba Kautopa Yaroi Hausik Tok the Beirang Sida so Modbungi Thadau Mayama Tampaki Naha Anikan Kiba Laikre Nakoi Mayam Ubasiam Nanungai Amasung Imphal Atubada uba phangani thajai masi anauba Chief Minister Y Khemsan gisu apambane Zomi National Football Day gi thoronda pisin kiba memorandum aduda pan kiba wafam sing ayamba khanaraga leire memorandum aduda panbada yaukiba community hall ama sabagi wafam adu Chief Minister na ayaba pibibaga loinana lupa crore manga sangna ayaba pikhrei IDP sing gi for thorangda makhalamathagi tuhatpiba natraga namthabiba yaroi loinana wakat sing soidana tagane haike Sursanpur thadoktrngai gi mamangda Law City Kona District Administration Official Media gi Myoshing amasung Sursanpur Medical College ki Mahiroshinga unaduna wari sana ki haide Lautuna ragalenga ki school sing muthatnaba honare haina aims na phongdokhrei lenga ki lusingba singla senjau paiba single lautuna ragalenga ki school sing muthatlaga privatization onthoknaba honarakpa laibak thibani haina apunba ilepa ki Mahiroi Sinpanglop aims na phongdoraklei Ngarang Imphal ki Kwakaitel da leba AMS ki office da Paumi Singa unabada AMS ki Secretary General Oinam Amarjin hai Manipur lenga ki school sing muthatnabagi thausul kya sathaba asi labak thibani lamdam asigi mahai masingi phibam ase lamdam adugi lenga ki school sing adugi mahai masingi phibam yenglaga lepi lamdam ama saukhatpa afaba khunai ama semgatnaba honabada mating leiba mahairoi puthokpa tangai fade semilon fataba ireba iramdam Manipur gumbada yum ama chalainaba honabada imung manung aduna awaba kya mayok nai hairaduna Amarjina hai mama mapa singi amata ngaraba pandamdi Masa masu sing bularik laisu ningtina hayanduna matik saba misa mamam ohanbane masa masu sing atu lenga ki thabang masa amatang oirabasu phanganaba honaba haiba sina pandam thamlaga mama mapa kiyana masa singbo lairiki mangal ningtina phanganaba hone Manipur da hoju private school singi masing ka hena hengalapga loinana lenga ki school singi masing hantarakle lairaba imungna masing yamba state oibana masa singbo private school da mahi tamhanaba honabada awaba kaya mayokna de karigi mama mapa singna sen fana yamna paidrabasu masa masu singbo private school mahi tamhanaba tharibano haibagi maram su thidokpa matam oile haina Amarjina phongdoke lenga ki thaupuba singna lanai sanjau paiba singa lautuna duna amasung manaraga lenga ki school sing muthanaba amasung sita hanaba honaraga privatization gi oiba policy ama chatharabra haibagi singnaba kya leire haina Amarjina phongdoke loinana haukiba chai 2025 ki December nipanda SERT Lamphel Education as na sinbalanga ki school ge Mahirosingda Meritorious Award yenthokpagi thoram amada Education as ki director na lenga ki school saniga maudra marida Mahiroi amata mingsanduna mahi tamdrabana haribe school sing asi thingjinduna manak nakpa school singa punsinana bagi wafam phongdokiba laikre haribe school saniga maudra marigi oja sing adu atopa government ki school singda tharagani haina su phongdoke wafam adu Manipur gi oina yamna lebak thibani Madulanai sanjau paiba kharaga loktunaraga lenga ki school sing muthanaba honaba thawni haina lawgani haina AMS ki Secretary General Amarjina phongdoke ISBT Imphal mapung phana sembal loisindribara nauna mathau hawan khrabasu phibam phattabagi wakat lakle haina phongdorakle Manipur gi district manungta chatok sen tawriba passenger gi gari sing amade atopa state tagi lakpa gari sing mafam chana khamba amade miyamda hena khudong sahanabagi damak lenga na semgat liba khuman lampakta leiba interstate bus terminus ISBT asi
ngasi phawbom pung phana sengrap loidribagi mami chauna tarakle 2011 lengakna sanga khaba ISBT matam sangna mathau pangthokpa ngamdaduna leirakpadagi sahi mangagi matung 2016 da mathau tawba hawanke adubu matam khara miyam kidamak ISBT mathau torom labasu phibam phasilaktaba amadi COVID-19 laisa lakpadagi quarantine center oisinduna matam sangna laisin khibana ka hena phibam soksin khibadagi mathau pangthoktana leirakibane sahi tara mathau pangthokludraba ISBT Manipur leramba President rule gi lenga ngatamda Manipur gi Governor Ajay Kumar Balana sahi sigi January kungani thoida nauna mathau tawba hawalagani haiduna route taragani thoigi bus lamthaduna numit adudagi mathau amuk hana pangtho halam khibane adubu hariba Manipur gi amatangaraba ISBT asi lenga na mapung phana semjindana ngahang ki yana mo ongda miyamda utsaibagi mami chawna tarakle Meitei kyadagi ISBT gi phibam yamna soksilagle haiduna wakalakle January kungani thoida nauna mathau tawan kiba ISBT tha ama phawba phadrengai phibam yamna soklai marilenaba singna yingsanbiyo haina Meitei kyadagi Manipur lenga ki puning singsilakle Manipur gi amatangaraba ISBT asi matangga sunaba ISBT ama oidabana maram oiraga mafam asida park tawnaba gari sing sangthok changsin tawbada gari thawriba driver singda yamna khudong thiningai oihale masigi mathakta gari singna chelakpo upul singna park tawduna leiba gari sing amadi driver singda khudong thiningai oiba awaba kyasu mayangna hale hari Military attack toroklabadi Iran matik sana khudhangani haina Iranian ambassador na phungdokre Iran gi mayokta military attack ama hekta torokpada Iran United Nations ki charter makhada masanga thoksana bagi hak sijinaduna yamna matik sana amasung chang puba moongda khudhangani haina United Nations ta Iran gi ambassador oina leiriba Amir Said Arabani na UN Secretary General amasung Security Council gi President ta thaba chithi amada phungdokre United States ki President Donald Trump na threat tawkiba amagi matangda pakum piriduna Irabani na aduguma phibam laklabadi Irana masanga thoksaba oina khudhalakpada Middle East da leiriba yengthi chawba forces ki base punamak facility sing amadi asset punamak ainiyaba target oirakani tambangam naba amasung control tawbangam leidaba maongi thodok sing thorakpa matamda madugi mapung phaba daita du United Nations na pugadabani haina phongdokre Middle East tension yamna wangkhalakpa amasung United States ki military amadi asset sing leptana pusilakpa matamsida President Trump na phongdorakleba wafam kya asi sumnagi pangangdangang bani haina lawba yade masida tasengbu military attack torakpa yabagi khodong thiba leiri haina sithi adu da haiki United Nations Security Council na thengdringaida yamna thuna thabak ta hogadabani force sijinagani haina kihanba amasung landabagi thaba si normal tahanba aina yahanba natraga foreign policy gi pambai amane haina puthokpa tawridabani haina Irabani na phongdokhi maraksida 2003 da United Nations ta Iraq ta landakibagi thodo adugi matungda ahanbo ina Middle East ta US ki khwaidigi chawba forces deploy tawkhre aircraft carrier ani atai land gi jahaz kyamaram amasung fighter jet kyamaram deploy tawraklibasina matamama da hekta Iran gi mathakta khut tharakpa yabagi phibam leiri hairi Khurai ahong pungda lamta thangje numikki laithok tawgadaba adu changhandre mapanda oina tawre haina social media singda tharalakre